Thawai Kuki-Tangkhul numai kapnakhre ama Sokle passenger kulom tongbu winger hijack tokri. Matam kharagi mamangdagi Urkhul district litan police station konba mafamsingda khundaminariba Tangkhul amasung Kuki anigi marakta thowaningdaba thaudok mathang tholakpadagi Urkhul district administration na curfew gi athingba thambada natana ahenba state central forcing deploy tawduna lakshinana bakana honarigi sarakta ngarang ayuk pung 9:04 tarakpada Thawai Kuki-Tangkhul amasung Tangkhul anigi khulngakpa volunteers sing yawna Kuki militants sing onsinaduna numai kapnakhre police tagi pangwa pauna haibada nakal ani na minute 15 khut hanaduna numai kapnakhiba duda asu apandi amati yawde hairi adumainama thaudu asigi matangda phangba pauna haibada thaudu asigi manungsana Thawai Kuki-Tangkhul gi Kuki ani sakangdaba kharana pharaga fuba natana makoi ani ki manungda amadi makhongna nangmai barrel na kaplammadagi soktuna cycle gi community health center laikanakhre maki maming ginthang haukip kawi duga maka satmina ki bami edu su mafam khangdri hari thaudu asigi pauta abagi police na central forcing ga kusamna duna mahaki khungul liri dubu ngarang numidang athing ba phawda mahak phangbagi pau phangkhetri thaudu asi thokraba matung ngarang ayuk pung 12 makhairom tarakpada Urkhul-dagi nupa amasum nupi passenger kullom puduna Imphal tamna lakhiba tata winger ama sakhangdaba mioi khrana litan PS ki manungchanba ma defaina khangnaba maphamga nakna leiba sangkai khul maraktiki nongmai sindol khamlaga mamai laithok halaba matungna hijack tawduna pukri hari pau sitabadgi litana masum Urkhul PS ki personal singna central forcing kusamna duna gari asigi khungul likhi adubo ngarang numidang pung 10 makhai tarakpa phau budadi optional oina makhoibu thadorakpa natragana security force na phangbagi paulakidi adubo passenger sigi manungdagi mioi 19 thadoraklaga ani ahumdi fazinduna thamauri haibagi paudi phangki ngarang numidang athengba phawbada civil amasung police ki makok thongbu official singna hijack tawkibu winger adubu losinduna thamlamgani thajaba sangkai khul sangsinabu honabada khulasigi Kuki mera paibin pisingna athingba pibidigi sangsin mangamkhidi nakala maramna thaudo asigi victim singbu pung anigi manungda tekta kaida thadok hanbiu haina Tangkhul Nagalong TN Minister Y Kemsa na ayib sirol mapising kredi amaramda si minister gi secretary gi ngarang numidang pung 3 kun phangkiba sirol amada si minister na misam sing adu butek te kaidana masum athuma tam thadorangna apel tawkhre thaudo asibu si minister na haksina lawbuga loinana lainga ki maikei digi su yariba makai hijack tawraga phajinduna thamli hariba mioi sing tek kaidana kanana ba masum senaba sing gi mathakta mathau taba thabak sing lokhot habigi thajaba su phungdorakli Housing Yaki Mamang Nangarang Pazan Kibin have a Tangkhul civilian sing adu Kuki sing a thadorakibigi sakta mama social media the video loinana viral oirakli Pachompoi langa wingal yang dimset naong kata yang dimset ni wala kitong kha amo nuk salachi tu ta bol hoi be mong về sung học Tangkhul ngan tàu he trong Tangkhul gari he guys kita tahu binte không tạo ra guys không có lỏng hơn cái chặt thì là nó cái chặt thì là nó cho phải rồi lần họ mò lần họ lần đó để họ miếng ngày họ tìm xét về Mitop khandok tringeda census pangthokpa yaroi haiduna democratic oiba mongda khongjang sangsilakpa sing security force na lakshna bohona bada taraga mari sukli Just and Fair Delimitation JFD na matam khragi mamangdagi Manipur mitop khandokpagi thabak mapung phana sathadringai natragana
NRC satnahanduna mitopsingi masing amasum masa khangdoktringegi mongoinana Union lengana pangthokani thorang tawriba Census 2027 gi thabak sathabi yaroi haiduna tuan mafamsingda satuna lupkyaga kusamnaduna miyamga wakhal taminabigi mifamsing pangthoknaringegi sairakta hairiba thabaksinga si pangthokadabani haiduna Khoirambol Kaithilgi Parfam Pambisingna demand Singasibu Takshinanaba Assembly Tamna Kongjang Sanction Mahoropada Makoibu Lakshinduna Control Tonobo Honarakiba Security Force Kimarak Sauna Muknarakpadigi Security na Saina Kanmayana Tear Gas Seal Sing Sijinarakpadigi Mioi Taraga Mariro Asu Opanangri Dakalanigi Muknavada Pibam Luna Soklaba Mioi Manga Rumsta Lekanaki Makwe Dudi Singam Kadigi Ahibam Bimola Sikundra Kongamadi Puksepta Saina Panba Lelong Hangam Thabidagi Rakshana Baby Sekungamapan Yet Tangba Kongda Sopa Payeng Karam Kunaudagi Singa Kampurnima Sayang Kaganitoy Yet Tangba Kutki Sarutekpa Hamboktagi Laisram Siam Oi Tangba Kong Sopa Masum Hairok Part 2 Mele Kaidagi Elangum Pazabisi Yang Kagamarini Adomeno Pazabi Amari Siam Disaster Creati Atopa Soklabasingi Manunda Uripo Kumantem Laikai Eke Rade Ketri Owang Laikai Digi Sahida Bibi Eroisium Digi Ti Babina Madi Pasu Patri Digi Rozayori Mito Kandok Ringed Census Pangtopi Yaro Habigi Akan Mediman Torakiba ZFD na Lautopigi Matuina Naranga Yupung Taramatu Makairam Tarakpadigi Miamna Dimana Si Taksin Kongjang Horakibani Makoina No NRC, no census, no free movement. Resolve President Crisis Census after harnessing what haba banner amadi festun sing pai dun sangsilakpada police na tingna bo honarakpadigi sauna munaki adugo yam labanu pising lakshindana bo honarakpada tear gas amadi mog bomb pokhailakpadigi kongjang loi sing kai dun sena kibada mioi taraga mari asi saina phuba khaktanatana Sen bada tusin ba amadi nesin bada sopasu yauki adomai nama asokpa singi maikaidigi democratic oiba kongjang bu state amadi central force na ka henwa thong chathaduna aso apan nanganbasi yaning de hari amaromda kongjang asigi saruka mu oina takyalda leiba State Academy of Training gi office ZFD gi thommi singna thomjinduna solon sing kheri BJP gi MLA na BJP na lusing ki balengak tahai matam du gi lengana ningthi jana thausul pekhalam labadi isa kya gi punsi manglam loi MLA S Razin Sengmai landuna sangsilubda asilamdam pangan bikraba Abinas amasum Anthony gi ningsing khubam maikum hangdokri Manipur gi lan horaklaba matung kumja English ngani ga kungo humdo gi November 5 mayumdagi thokibadigi ngasi phawbada saru maset natragana Set ki sa ki ba firul ki maset phawo phangdri ba nupa masa ani gi ningsing khubam maikum hangdokpada matamadura laiki ba BJP na lusing belengak ta party sigi MLA sor khabam rajena matamadu gi lengar ningthi na thaksul pekhalam nabadi isa kya gi punsi mangnam loi haina phongdokri waphamasi me ahum English ngani ga kungo humdoi digi horkhiba Manipur gi akan ba lan manung na sahi lising ahum hen bi gi puari gi sagon narakliba Maramdam Manipur gi miyambu ngak sinabagidama arambai Tengol wasak lauduna Tengol asigi Tengol loising oiragani haiduna mayumdagi thokraga sapsaba mafam khangdabadagi sakmai lanthoklaga sangsilubada mathong khangdaba kokijawgi khulai paibisingi khutta Takiduna asilamdam panghan bikraba Imphal West ki lamsang PS na koliba akhamdagi Abinas maibam apokpa M Himanta amadi ningthauzam Anthony apokpa lekhidraba N Sundargi ningsing khubam ngarang akham lampakta maikum hangdokpagi thoram phongdokhibani athauba ani sigi haksang phangdabadagi mamang segi March 2023 pangong na mut singduna poloi khraba matung Sahi sigi common thoram laikhidraba anigi sangai da pangthokpa loinana JAC amadi imung manungi miyoi singna laikhidraba anigi ningsing khupam akham lampakta maikum hangdokpagi thoram pangthokre Thauram sida saruk yakiba lamsang sigi MLA S Rajena paumishing da phongdokhibada kumja English ngani ga kungo humdugi November 5 da sakmai da soiduna lansilubadagi ngasi phaw langla langjin khangandna lairakliba masa phangdabadagi pangong na mut silaga pathau mangam pangthokraba Abinas maibamamadi ningthauzam Abinas anigi ningsing khubam garang maikum hangdokpagi thoram se pangthokpani matam sangna isa ani sigi haksang phangdabadagi JAC amadi imungi isa ani
miyoisingna leitre haina that claim tawraba matungda pangongna mutsilaga mathau mangam pangthokibani matung es gracia su imungi miyoising pikiba leiri matamdugi lengana matam sana nakal anima control toba ngamhaudabadigi mamal yamlaba isa kyagi thawai mangkibani adubo haujikti anoba lengak sin nakal anigi miyoising kana wari sanaduna tangto laitaba Manipur mu erakna bonari isa singi thawaina taibang mapugi maphamda ingna singna leiba oirasino saidi Brand dead oil lakthokrabi nupi ama lambi ki kungkutta ambulance sujinbada hingalakri Uttar Pradesh ki Bareilly leiba private hospital amagi doctor sina branded oil haina lakthokrabi nupi ama aroiba mathomangam pangthoknabagi dama mayumda ambulance amada putharakpada lambi ki kungkutta ambulance adu sujinbada hingalakri haina agency ki pauna phongdorakri Benita Sukla Kaubinu PSC Naduna Lerambadi Pibam Soxilakli Haiduna Lenga ki hospital portki Lenga ki hospital dugi doctor singna condition luri Haiduna Bareilly private hospital refertoki private hospital aduna mahak ventilator support thamki adubo hospital sigi doctor singna mapuroi bada no PSC kanbangambegi pambai letri haina phongdorapagaloina branded oil haina laktoki doctor singa duna yumda putakhi naba Putakibana Parani haina phongdokhibaga loinana ventilator support asi hek lakthokpaga mark shiragani haiki masigi matungina mapuroibana brand dead oil haina lakthokla bima ki loinabi Benita Sukla gi haksang ambulance amada puduna yumda halakpada lambi gi kongkutta ambulance adu sujinmada mark leng otpa tarki masigi matungna imung munungi miyoisingna Benita bu Pili Bitalaiba atopa private hospital amar pukhatuna laying sa tharakpadigi hausi recover tawduna yumda putharakle hari Wafong da AR Naga gi bunker thugairu badigi irang hokri irang marakte AR gi lepham sing thuaikri Kangpokpi district ki Kangsu police station ki manung sanba Wafong khunda village volunteers sing saba bunker sing Assam Rifles na thugairu badigi miyam na Assam Rifles ki mayok to khongjang sangsin badana tana Assam Rifles ki lepham sing thuaikri Assam Rifles na satakhiba thonga dobu mekei kyadagi yaning do phongdokri pawgi likhun sing na hai Assam Rifles ki kangbu amana ngarang armor vehicle yauna laklaga village volunteers sing saba bunker sing du thugai boraki Assam Rifles ki thawong adu ki mayokta masing yamla banupi ki ana horaktuna bunker thugai badu yaning da butki AR ki thawong adu da khunja sing amasung Assam Rifles ki mathakta akan ba wahi wata sijinaduna launaki numiyungba matung phawba muknaduna laki Assam Rifles ki thawong adu da khoisauna banupi singna Assam Rifles ki temporary camp ta laktuna camp adu amara thonki Thaudo adugi pau phangbadagi state force sing mafam adura sangsilakna batungna miyamgi irang adu laksingki adumainama mafam adura haujik su ungkhanabagi phibam amade laidi atopa thaudo amada ngarang nungthin pung mariga makhairam taba matamda None district ki manung sanba Dolang Siruda Koki military singnaba singa village volunteers singa nomai kapnakhre hari pawge likhun singna hai Kulai matiksa na paiba koki militant singna zawjang tektagi dolang siru tamna laklaga dolang siru gi khunja singna nomai kapsilakpa horakibani maduda dolang siru gi village volunteer singna sukut handuna nomai kapnakhibani hari kuthokna baduda koki militant singi maikira aso apan yauramba yabigi singna balai adumainama sapsaba paudi phangmangamdri thaudo ru thokraba tungda ungkhanaba phibam leibaga loinana security force ki miyoi sing makata na pamdaba thaudok sing thokpa thingnabagi dama section thorang lokhoi hari Wafong village da Assam Rifles satakiba thong adubu Joint Tribe Council JTC na akan mamong yaning daba phungdokri JTC gi sirol amada hai handakta Tampoi Monda Poppy Taba Kuki Kunja Sing na Wapong amasung masigi akoy batuk pundari ba miyoy singda irang sakatuna lakri asiguma phiba masida taraga mapansuba Assam Rifles na Poppy Thari ba singa dugi dama farmhouse sing sabada mating pangkhena waral siki makhatana haukiba February taraga teret amasung kunda koki sing na Wapong ki jungle sing mai tharakpagi dik thaudok sing thokki loinana mai aduna miyamna khundari pa mafam phawba jorki Maduda khunja singna makogi yum sing mai waidana bohonabada ahing patumdana honaki maduda natana koki singna nomai kaplakpagi makhon tabda miyam aki khang tujungba phonki
ꯑꯁꯤꯒꯨꯝꯕ ꯀꯤꯍꯜꯂꯛꯄ ꯀꯌꯥ ꯑꯁꯤꯗꯒꯤ ꯉꯥꯛ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯔꯥꯒ ꯃꯥꯄꯟ ꯁꯨꯕ ARꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯕ ꯁꯥꯕ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯈꯨꯟ ꯉꯥꯛꯇꯅꯕ ꯀꯤꯍꯜꯂꯛꯄ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯐꯣꯡꯒꯤ ꯎꯃꯪꯁꯤꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯍꯧꯕꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩ ꯊꯥꯕ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ KNFꯀꯤ ꯀꯦꯗꯔ 30ꯔꯣꯝꯅ ꯈꯔꯝꯕꯥꯏꯐꯩ ꯈꯨꯟꯗꯒꯤ ꯏꯔꯦꯡꯅꯒꯥ ꯈꯨꯟꯗ ꯌꯨꯃꯩ ꯊꯥꯅꯕ ꯂꯥꯛꯂꯝꯕ ꯑꯃꯁꯨꯡ ꯏꯟꯄꯨꯏꯒꯤ ꯂꯝꯗ ꯀꯣꯀꯤ ꯄꯣꯄꯤ ꯊꯥꯕꯁꯤꯡꯅ ꯈꯣꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯂꯩꯅꯕ JTCꯅ ARꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ ARꯅ ꯋꯥꯐꯣꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯜ ꯏꯟꯄꯨꯏ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯏꯔꯥꯟꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯖꯍꯥꯖꯁꯤꯡ ꯗꯨꯕꯥꯏ ꯑꯦꯌꯔꯄꯣꯔꯠ ꯑꯃꯁꯨꯡ ꯊꯥꯎ ꯊꯝꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯈ꯭ꯔꯤ ꯏꯔꯥꯟꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯔꯁꯤꯌꯟ ꯒꯜꯐꯀꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯂꯂꯣꯟ ꯏꯇꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯖꯍꯥꯖꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯗꯨꯕꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯦ ꯏꯔꯥꯟꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯁꯨ ꯀꯟꯈꯠꯂꯛꯂꯤ ꯂꯝ ꯁꯥꯡꯅ ꯄꯥꯏꯕ ꯏꯃꯤꯔꯦꯠꯁꯤꯡ ꯂꯩꯕ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯚꯦꯜꯒꯤꯗꯃꯛ ꯃꯥꯂꯦꯝꯗ ꯊꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯗꯨꯕꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯇ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ 2 ꯇꯥꯈꯤ ꯃꯤꯑꯣꯏ 4 ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯐ꯭ꯂꯥꯏꯠꯁꯤꯡ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯅ ꯗꯨꯕꯥꯏ ꯃꯤꯗꯤꯌꯥ ꯑꯣꯐꯤꯁꯅ ꯍꯥꯏꯔꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯕ ꯕꯦꯡꯛꯁꯤꯡ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯖꯣꯏꯟꯠ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯑꯔꯥꯕ ꯏꯃꯤꯔꯦꯠꯇ ꯃꯔꯨꯑꯣꯏꯅ ꯗꯨꯕꯥꯏꯗ ꯅꯠꯇꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯄꯥꯟꯕ ꯑꯥꯏꯂꯦꯟꯗ ꯕꯍꯔꯦꯟꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯑꯣꯃꯥꯟ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯑꯃ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯑꯃ ꯄꯥꯟꯗꯨꯅ ꯃꯩ ꯆꯥꯛꯈꯤ ꯑꯃꯁꯨꯡ ꯀ꯭ꯔꯨꯁꯤꯡ ꯖꯍꯥꯖꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯃꯤꯂꯤꯇꯔꯤꯅꯁꯨ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯀꯨꯋꯦꯠꯅ ꯂꯩꯕꯥꯛꯁꯤꯒꯤ ꯗꯤꯐꯦꯟꯁꯁꯤꯡꯅ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ 9 ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ